Sahi yamsilaglabasu sak ahal mandana aikoina tauba yabasinggi matangda khangminase. Article ase huyalan pau sege lauksing pugaygi kalamdagi laukhatjabane. Sahi yamsilakpagi matunginna aikoigi saktam natragana sakfam ahal loisilakpa haibase mahausane. Adubu karigumba matamda sahiga sakfamga chanadaba miyoisingsu yaudaba natte. Khudam oina hairabada sahi kunlomgi nupa macha natragana nupi machana sahi kuntragi mathakta leiba miyoisingi sakfam oiba natragana sahi kuntragi mathakta leiba miyoisingi sakfamna yamna naha oiriba sahi kunlomgi oina uba miyoisu leitaba natte. Adubu mipum khudingmakna aikoigi saktam lisilakpa haibade ahal oisilakpa si pamnade. Sahi yamlabasu sakti naha oina dumak leheningba ngaktane. Masigidamak miyoi kayana maruwaina nupisingna atang-atangba makhalgi cosmeticsing sisinare. Sahi yamsilakpa matamda unsagi mapangalsu sonthabaga loinana khuijinbagi chang hengalae. Unsa khuijilakliba makai ahal manbasu helakane. Masina maram oiraga miyoi kayade unsa khuijilhalaktanaba makhal makha kayagi cosmeticsing sisinabaga loinana surgery fauba taunare. Hairiba asi middle class family natragana BPL ge miyoi singnade pak hek tauba ngamba natte maramde maida tainariba cream sing ase mamal tangba maramna leiba ngamnade. Sahi yamsilaklibagi matik aikoigi physical, mental, psychological, emotional amasung social oibage changsu hantharake. Amaromda sahi yamdriba miyoina ka hena ahal mansinkiba matamda miyoi adugi confidence mangnaba maram ama oirakpaga loinana masa matomta nataba wakhal khalaknaba achouba maram ama oire. Aikoina chariba chinjaksing amade numit khudingi tawriba thabaksingi makha ponasu sakpam ahal oisilakpa natragana taga tengna leibagi thawongda chauna saitheng pire. Maram aduna aikoina chaba thakpa amade thabak tauba matamda akhang ahisinga tanaraba matung section na routine maintain taunaba honagadabane. Sahi yamlabasu sakpam naha oina leirabade wakhal nungaiba phaubaga loinana isada chauthokjabasu phaunaribane. Aikoigi lifestyle khakta natana genetic factor nasu sakpamda ahongba puhalakpada chauba thodang lore. Amaromda mipum khudingmakna yumda leina sakpam tekta kaidana lehenabagi damak tauba yaba thabak kharagi matangda aikoi punna khangminase. Ahanbada aikoina chariba chinjaksing aduda kari karamba makhalgi machalsing yaubagi amade hairiba machalsing aduna hakchangi karamba mathauda mateng pangsinbagi haibadu khangdoknaba honagadabane. Protein, vitamin, fat, carbohydrate amade fiber ki chang wangna yauba chinjaksing chabana aikoigi hakchangda masa mau phana lehenbaga loinana masina ka hena ahal oisilakadabadage thingbasu ngamme. Protein, vitamin na chingba yawi haidunasu yariba makai kuina liduna thamlaba potlamsing aikoina chadanaba honagadabane. Maruwaina taga tekpa mana masing yamna chanaba honagadabane. Ani subada aikoi miyoibana nada yektana amadi hakchang fana lehenaba honabada khwaidagi hena taunariba sajel singi manung channa yoga su amane. Ayuk anganba hawgalaga yoga chang naina taubana aikoigi hakchangbu fit oina amadi mapangal kana lehenba ngamme. Ayukta maruwaina taugadaba yoga gi mawong adude warrior pose, Virabhadra asana, tree pose, Bhiksha asana, downward yoga position, Adho Mukha Savasana, seated twist, Vardhavas asana ne hairiba yoga makhal sing asina aikoi buthuna ahal oisilakadabadagi ngakthokpa ngamme. Ahum subada tumba matamdasu aikoina yamna section gadabane. Tumba mapung phadaba haibase aikoigi hakchangda khwaidagi henna sohaliba singi manungda amane. Thabak wana sururaga tumba mapung phadaba matamda sahiga manadana aikoigi sakpham ahal oisilakpagi thogdoksing thoe maram aduna tumbagi matam yamna chang naihangadabane. Tumba matamda aikoina mobile natraga atopa technology ki polamsing sizinabagi hainabi thadokadabane. Mathakta pankhriba pambai ahum ase aikoina chang naina pangthokpa matamda sahiga manadana ka hena ahal oisilakpagi thogdoksing thingba ngamgane. Hairiba sing ase middle class family amade BPL family sing nasu tauba ngamba ngaktani haire. Article ase reliable source da yumpham oiraga phongbane. Adubu masina medical professional singi paukta ki mahut sinaba honabadi natte. Aroibada tabiriba pumnamak po thagachare.